Kabui Khosarol haibasi thangtagi yamna maru oiba Khosarol amani haina angom ningthau angom poireitona phongdorakli wafamasi sana konung thangta loisang na sinduna ngasidagi numit mangani chupna chathagadaba thangtagi workshop kam training camp haudokpagi thoromda phongdokhibani sana konung utra sanglen na sinduna utra sanglen da pangtokpa workshop haudokpagi thorom aduda mahakna makata na hai sana konung thang loi sang na matamgi oiba thangtagi maramda thorom kaya pangthokpa si yamna thagatningai ni masina thangtagi maramda hena khanghanbada achouba mateng ama oiragani ngasidagi haugadoriba workshop asina kaboi Khosarol gi maramda nainaduna masigi matangda mamutana khanghanbada achouba mateng ama oiragani haina mahakna makhata ki Chawrakna thangtagi mahiroi yankhairom na saruk yagadaba workshop adu haudokpagi thoramda Lamjing Purel A Ojendro Pukhrambam TH Ibungohal Kurai Lakpa H Rajkumar Laifam Lakpa Salam Birendra Wangkhai Lakpa L Poireiton Khabam Lakpa CH Dusanta Naharup Lakpa H Sashishu saruk yakhi Yamna Bado Hindong I Thangtagi and the Conservative City among the Su, Wazasun in the Su, Muricumba, Baudom Krak, Tambikre, Kabui Khosarol Haibasi Equina, Sahi Mukta, Karidehen, Yam Tedo Hindon Sukamudi, Adu Hojiki, Tonganba, Sanakun, Tangta Lotion Sinduna, Tonganba, Wazasi Paringa, among the Wazasun in the Pandikiba, Kabui Khosarol Sigi, Koyo Zasingi, Mamagi. Machat haitara adu uba phangani adu tamjaba phangani haibada mahiroi mayam su lakpiba koi sana ko numasu yam nuai jaba haitara koi uba phangudaba mayam do uba phangani haiba wapam sida adu mangkraba manglakpa yaba machat sing bu koi thangta loisang singna amatoina wakhal chungchin minaraga afaba tunglam chatta amatang oiba upam langna bidamakta khoi punamak honamini sa wapam simatang thamjara